Kurumjari. ISTV na sandok chari ba hello doctor live phone in program meeting tabirin liba pum namak po ahan mamatira chowdhury mem hurricane sermona taram na okchari no lokchari. Organ donate to ba hai basi miyoi ba magi punsida. Amukasu second chance piba amakagni. Masida lakchani ngisi donor amakagna multiple lives hai badi tungan ba missing sida punsi kan gadaba donor amakagna. Aduda hozik forward lady si koigi awareness wat pa aduga lady ba myths adagi misconception mayamas na marakta talaga laita ba dinate ngasigi world organ donation day numit asina lakbasida ay koy ngasi kanagadori ba si organ donation gi matangda aduga kanana donate tawgani kamaina process si mathok tawi brain death living donation India da lady ba lo sing siki matang aduga kanana masigi donate tawraga karam ba miyoi singda aikoi lady ba miyoi ba khudimakna kadai faw ba khoina contribute tawba ngamgani habagi matangda ngasigi thamjari ba topic world organ donation day ngasigi thamjari ba topic asida aikoina bizari ba screen da thuiba number ISTV gi numbers da yamna khangbining ba hangbining ba punamak topic asika mari leina ba punamak call tawbirak laga hangbi ba yagani aduga amana aikoi gi ISTV gi official oiba YouTube channel ISTV network Imphal hariba channel asida live streaming tawjaraga pibirakpa commenting do akoina lakhacharaga pakum pibagi tanja du su yauzari ngasi gi episode asida expert oina linkshin duna leibiri basi she is a hospital the consultant urologist amadi renal transplant surgeon oibiri ba Dr. Maharambam Mahele Dr. Ahan Mumtra Taram Nokchari Kurumjari Doctor Kurumjari Doctor do akoina khangjaning basi ahan ba makta danga saigi organ donation haibasi karino haibasna ahan ba wang oizage Dr. Thambiyo miyoi bagi haksang se organ kaya mayawi organ sing dun yarak taba natragana fail oirakpa matamda akoi body gi balance loina mangani aduna punsi do maring mahau yaung hingba ngamlaroi matamduda permanent solution ama oina organ donation tawba yai organ donation se living organ donation tawba yai haibadi miyoi ba amana masamawu fauna healthy ona fit oringai matamda mana hingai matamda organ donate tawba ama aduga atopa amana disease organ donation habadi miyoi duna laikhidraba matungda brain death oba matungda donate torba ama akoina sawrakna ani asilai aduna organ donation na laibak thirba miyoi adugi nauna amu punsi piba ngami ba okay doctor duga koina khangjaning base hozik thambi kriba akoigi makhal ani thokna thambi krai mana hingingai da pba ba organ aduga akoigi leitraba matung da pba ba suma mayam sina kona tapna lakchage doctor duga khwai ahan bada lakchaning se akoina ngasi world organ donation day haina observe tawriba gi maram masigi maram aduga mana piningi ba message se akoi miyoi ba singsida simtanga haibiyo akoi Prithvi gi oina India gi oina Manipur gi oina organ ama yaktraga organ darka tarakpa haidi recipients na donor oiriba donor ta goda miyoi dagi yam masing yamna hen khre aduduna akoina praja miyam bo khoin awareness piba education piba se yam darkar oi amna asi si akoina awareness piba se hengat na bagi damakta akoina world organ donation day natra national gi chulei national organ donation day haina sumaina observe tawraga akoina awareness se piba hengat na honaban okay do Dr. Hozik Thambi kriba akoi gi hingai da piba ba organs na kari no aduda khoina khangba ya basi akoi hingai da pithokraga mayam sing se lan hekta longna basu dum yawnei ba ko Dr. Masida ai gi se pithokraga ingonda yam akai ba lakadra hai ba kok se dum wakhan se dum khanda ba dinate masi miyoi ba pumna makki mafum da dum leiram ga doine simtanga thambiyo Dr. Okay organ donation se khoina whole organ natragana organ machet ama donate tawba yai organ tawba donate tawba ya ba organ sing dudi heart tiken living oina di yadre aduna kidney gumba liver machet adagi pancreas machet khara intestine machet khara adagi lungs su ama piba yai adumaina aduna sigi living donation si the limitation khara sumain laiba maramna ekhoina disease organ donation se sisida more akoin emphasize torok pani ba hose aduna disease organ donation gi akoina heart piba yare adagi lungs liver kidney intestine pancreas adagi tissue khara su donate tawba yai organ din natabako samna harga cornea skin adagi bone tendon ligaments
ꯑꯗꯒꯤ heartꯀꯤ valves ꯑꯗꯒꯤ blood vessel ꯑꯁꯤꯅꯆꯤꯡꯕ mayam donate tawba adum yai ada doctor masi khoi yam specific oiba age limit ama leibra organ donor gi matang da lakpa sidadi angang ahan khaidana dum masi gi matang se tham hoi organ donation gi age limit kari su leite sida khwaidagi maru oibadi akoina masa mau phaba haidi healthy organ do aduna maru oi haidi healthy obviously more important hoi ado doctor masida khoi gi healthy oiba amadi haibire doctor aduga akoina lakchani se am common conditions like khoi hypertension leiba adegi khoi diabetes leiba chronic illness suma mayam sina donate tawbase sungya makya tabra doctor simta haibi okay organ donation da akoina bp leiba mi adegi diabetes leiba leitar ga su organ donation tawbadi yai adubu hidak saraga magi bp aduga diabetes ki haidi blood sugar se control phajana tawba amani darkar tai adu matang se aina age limit ki matang se da kaino ma haija hoge aibadi donor duna donation angang duna chahi 19 ki makha oi taraba adoi targadi angang dugi mama mapa parents ki ayaba consent amani darkar tai akhoi gi leiriba akhoi gi guardian ni khangde parents ni khangde makoi gi ayaba se yaudragadi amusu yadaba yade sahi 19 makha gi angang sing okay ado masi khoi gi mioiba magi lifestyle aduga leiriba chahi gi oinadi hojik doctor na thanbikhre medical history se khoina ngasai gi seasonar ko matam da organ sing se transplant gi damak da seasonar ko matam se da doctor masi kari khoina test toba yaba medical test ko akoina kharadi evaluation mathau tabra na khanjai si matang se lakpada kari khoina transplant se tawjungai da karam medical test evaluation kamaina tawbani si doctor okay ahan bada recipient gi in haijage recipient gi oina ma surgery ma chatha toy targadi akoina magi hakchang gi fitness ki hadi liver kidney heart adagi lungs loi yeng kani test mayam tawrani aduna general gi oibani aduga magi extra wina akoina magi mental health se mental health phajana adi kanbra adi asonba level later yeng ani magi tungi ponsida magi mental health to phata targadi organ do hadi hidak sab khotpa mayam ama leide aduna asoiba laktoini aduga akoina mangonda any part ta akoina phata bai na cancer gum lai ba khotpra yeng adum cancer lai targadi organ donation tawbase adum organ no mang doine ba haidi magi laina ma lai kuina chat loidabagi mane adum yeng aduga donor gi su akoina operation surgery ama tawdoramnina magi fitness haidi masa haijaki ba liver kidney lungs mayama dum yengi adu magi su mental health dum yeng haidi organ bithok toramnina maunda kona muk depression anxiety lay bayade and adum khara evaluation khara dum tawse aduga maruina ama walhore haidi donator of that akoina cross match to ama lai blood group chana ba tissue matching magi tissue matching haisele chana ba aduma yamaru si yadagadi atai du yaraga su yaru dine ba si maga evaluation yaw okay aduga doctor hozeki oina ngasai gi hingingai da pbia ba organ khara panbi ki bagi cornea gi matang da lakpa da khoi gi cornea donation kaina ga khoi gi amumu khoi gi week amaga chathari ba suma mayam se aware oi de bagi ohenna ba hoi chathaba campaign budi oi ga doine do cornea haraga mayam sina khali je michma prakko thoga pi gi dra haibagi wakhana ma lei ko doctor masi gi matang da so haiba tari kitang kupthana haibiu ne doctor okay organ don cornea gi oina di ma se disease ai later matung na pi ga dawni haidi cornea se adum hingi ba mi da di darkar tai ba ko haidi mapan thangbal layer du ne ba ko aduna cornea se khoina disease organ donation oina tawgodaban okay later ba matung da oina tawgodaba okay masima clarify to wi masi yam nungai je doctor duga akhoina he taza ba khoi gi brain death kaina ga ta ba masi gi matang se lakpasna one of the khoina sum yeng pa matam da masi gi concept se misunderstanding ama leiba dong na tawi ba ko doctor brain death haraga di masi khoina pungloi loi re habagi wafam ama dum puna ba se kari no brain death ha ba se simple khabi brain death or myoema se koina irreversible coma orga su irreversible oiga doba aduga magi brain stem reflexes se layer roi habdi brain stem death haina zo haine okay aduga koina karagumba brain death oi targadi literally ma se death declare to bodi yar bani okay
adubu akoina this is organ donation gi scope ama chance ama utar gadi akoina miyoi adubu akoina life support piraga ventilation oxygen guma thajilani abi fluids pisalaga akoina organ donate tawdri phawbadi akoina magi heart to chonghalaga akoina donate tawningba organ do functional oina thamba adumaina brain dead patient adumaina tawi masi khoi ICU gumbada ICU da di dakar di tare hadi madi pura hadi literally madi dead declare tawbadi yarabani hadi once brain dead to later gadi adum donation gi scope later gadi adum declare to bodi yare ICU dam adumaina akhona manage to adi my life support piraga okay aduga brain death si Dr. Hojiki declare to bagi matang da lakpa nga sai ki kanana masi kanana no masi certify to rise like team magum ba oina leibra tongan boina masi authorized to ya ba id si matang se kitang kupna khangjani okay chumi sigi brain death declaration je koina hospital amagi adi transplant to yaba hospital dugi team ama legani team du da yawa mi je samna haibada ahan mada medical administrator in charge hospital dugi adu ani subadana intensivist or anesthetist ohum subadana neurosurgeon natragana neurologist adu hospital du da neurosurgeon natraga neurologist laita targadi physician ama natragana surgeon amana adum mahut sin bayai aduga mari subaduna patient du yengiba treating doctor do makoi mari ni aduna akoina kana gumba miyo ema brain death se chingaraba adoi targadi team du na mi do examine tawgani examination taw matam da khoi yengdoi se irreversible coma lebra adegi brain stem reflex mangabra aduga amana no apnea test le atom da sor hon bangam dabra do aduna positive orapa matungda amuk pungtar ki matungda same examination tawdoine hoji haribado aduna re examine tawkanda amuk hojiki do test to positive oiraba adoi targadi hojiki miyoi do brain dead oire hana declare to be yare aduga Dr. Masi brain dead se khoi gi chumne gi leiba koi coma da leikiba aduga vegetative state da leikiba hojik thambi kriba khoi gi reversible gi wafam ma yawgi da ma se amuka hana recover torpa yabra patient si simtang brain dead declare tawrgadi recovery tora na sa haji literally ma di dum dead declare tawba yarbani aduna khoina irreversible coma je darkatai haji ma je hadi yugi influence lebra ade atopa neuromuscular relaxant chagibra adi doctor na budi khangani aduga antidepressant chabra adegi hypothermia lebra hypovolemic shock lebra aduma mayam do khoina rule out tawraga ma je adum rule out tawam sange na thagadi ma je amu hingalakpa idi soigragadi adi adugum rule out tawdragadi amu hingalakpagi chance lei adum khabar da su yawgi ni mamangda brain data puthare araga lambi da adum kaino gyan tari habagi adu matang do adu something leram do ni ba adi irreversible coma oidabado adu oide okay aduga hoziki manipur gi oini gi ang pada context akhoi manipur context gi ang pada di doctor kidney gi kaino se khoi gi kidney sok pagi chance yamna common oi badong na tawba akhoi gi adum thengna jaba haijaba tare adwai da sudum khoi gi khoi gi recipient se adum multiple kidney myam ma receive tawra matung da su kana daba adu ikon kon ba mai gi father da gi lawraga adum punsi lo kiba khoina adum thengna kiba ado khoina lakchaning se masda khoi kidney si anamba matam da koi manipur da yam common oirabani na masi kidney gi donor oigadori ba mi si mana kidney se kai gumba koi gi masi donor tokhoke hairagadi masi kamai na mai gi lifestyle si leiba yai karamba mong to tawba yai simtang khangjaki okay matang sida kidney se yamna so imaram di koina diabetes hypertension ado manipur se Himalayan bell ulamaram na nungjo dum yam legale renal stone se aduga masagi genetically dum kidney yarakta ba so dum yawi simayam jina factor mayam jina kidney je kidney yada ba se kidney failure je manipur da adum common oi aduga khoina organ donation donate to ge hai tar ga di donor oi dori ba do masa ma u phaba amadi changi haidi magi fajana BMI the weight maintain fazan tawba adagi exercise tawba adamaina masa ma u fana adagi mental health suma du amu darkar oi aduna koina organ donor oi hai targadi yaringai di diabetes laitaba hypertension laitaba topa laina laitaba sina khwaidagi hadi
operation ตอร์มาตุ้งจะ success สุดไปกี่ chance วางยังนะวางไป diabetes เลยเลย hypertension เลยเลยปีบดีใหญ่ดูบุก็ไม่ได้แต่ว่าอาจจะมาซ้ำเอาเพราะว่ามีมันนะปีบันดี result สิเห็นนะพอไปเห็นโอเคมาใส่ healthy ไว้แบบมีด้วยนะที่ quite best ไว้ด้วยเนี่ยแบบ doctor อะดู liver กิวนะที่มาสิกี่ยาม common ไว้เลยสิ่งต่างๆตาจักอ๋อ liver เสียขนาดดีดูยาม common ดีไว้เดมันนี่พูดกี่ไว้นะที่ห้องน้ำบดีกันห้องน้ำเรียดูบุคคลที่เขาดีบันนี่ liver กี่ที่อามุมากินมาเจ็ดมาเจ็ดไว้นะปีเลยมาปุ่มปีบดียาดีมากินแล้วกินนี่อันนี้ชูมันเลยนะอามาปีบดีใหญ่ขนาดขนาดกินนี่นั่นไหลดูก็ liver กี่ไว้นะที่มาเจ็ดปีแล้วก็organ donation से अदमाई तो देनी माने खरा किनी रेडी खरा अनकमन दी ओके अदो डॉक्टर मसे खुगी किडनी से पिथोखरकान द किडनी नाम ने हिंगबा मयाम मन लो यावरिबा अदो मयाम सिंग से पंहाई दसो हाइनबा नाम खंगना हिंगबा से आम कुइना चते काइना का हाइबा वारिस ना कदाई बहु चुमिनो मसे लेरिबा मिसकंसेप्शन मिथ्स लेरिबा मयाम से कमाइन क्लैरिफाई तो बिन ओके किनी नाम न मी से अदम हिंगबा ngame हेदि पुंसी सांगना अदम हिंगबा ngam दोइनी अदुबु अखोइना सिदा सेक्शन बा मनि चांगी हाइदि lifestyle do healthy lifestyle healthy adi chinjak ta phajana chaba ko mainly akoina yam noikhar handaba exercise tawba adi diabetes kumba bp kumba nungla handaba ising ka phan thaga adi adum section ba mani changi haidi aidi ama khak ta ngairam ni na adugumba ma laichala ga di adi chance so laitre ama ani sudam ni na adi duna kini amatana adum hingbadi ngami adubu akoina sumaina khara discipline aina magi lifestyle do hingba ma darkar di tai hoi ayam namak nungai je doctor makha tarak pase khoina khangjaning base donation aduga transplantation gi magi process ki matang da kitang yam simple term da haija batare masa khoi ki journey akhoi gi organ donate to gi matang gi journey se lak da khoi gi from donor to the recipient masa khoina matam si kyam yam na id magi retrieve to gi matang adagi transplant id different organ id lady ba tongan ba organ sing se after donation torba matungda doctor mai matam se kyam gap laigani id recipient to yohan bada kamaina sigi matang se haija batare simple terms kitang thambiu ni doctor okay khoida organ kidney gi oina ko organ pura process adi pura loibada organ lakthok to ni ama donor da lakthoni do recipient hap to ni na plug khoina chang ba around 5 to 6 hours admaina chang okay aduga khoina donor dagi kini lauthoni aduna kini se lautho matungda hoina na ayingba adi ice ising makti nate ko hoina custodial guide hoina special solution ama lei hoigi tissue ga chana ba adum kapselaga ma je hoina call hoina yam ingna adi call ischemia na thamduini ba adi magi metabolism nem dharaga adi magi cells to dum hingna ba haitar ko ado hoina kini gi hoina de transplant je adi donor day lakthwa matung da recipient da hapchin base within 3 days haiba ko adu maximum ne ko yani ade thuna to na phai ba aduna akoina ga tawri base adum 1 hour makha 1 hour adumaina adum 3 days sung yo hon banate no mo khaw yo hon banate ba adu akhoi gudi some side na kind of donor day lakthwa ni sa next kind of do ot room da na kano recipient lai doni aduna khoi gi hojik phau gi di manipur gi oina di admaina tawe living donation se aduga disease oi tar ga di lakthok bom pham da gi matam khara di chang yam di chang di ko pungkhai samna har ga jennings da lakthoi khalo adai tar ga di akhoi season at rims yor pada pungkhai dom pharo hedi matam da moina corridor thangoni lambi je loina khoi traffic na loina police traffic na loina moina han information biraga hangan goine ba yam thok toine admaina di tawe this study adubu living donation adi ka dum thangnare dum sat lauthoga dum hapsin bagi process te dum hore okay aduga doctor mana khoi gi hojiki road accident da khoi gi leita base masi su my family duna kai gumba haidi magi donor sing je donate tawjagi haidi organ sing je donate tawjagi kaina ka adugumba wakhal leiragadi ngasai gi road accident sidadi karam ba organ no khoina haidi donate tawba ya matang se symptom khangzaki okay aduna brain dead lakrani aduna khoi donate tawba ya base heart ko lungs yare adegi liver yarani pancreas yarani intestine yarani kidney yarani aduga adum aina ngasa hagi tissue mayam du sodum yadeni skin cornea ko adubu atum mapan da di dum khut sodum pi khot pa dum yare my face hand adu complicated matungina mo yam complicated oiba process ni adubu
tawbudi dum yawrbani aduna organ mayamse aduna khoina donate tawba mi mana donate tawbase this branded or matungda I lives kan mga mi hainarin okay adi samnaraga lungs ani pi yare nam nama ko adumaina dagi kidney jo nam nama adumaina liver ju yaragadi tangkhai pi yai ba adumaina I lives ti mi mana kan mga me dum hai okay yam namak nungai je doctor duga khoigi several patients mayam ding ngai raga leiduni nga sagi donor se adubu chapmana ba organ se ngai mina ba matamda kamaina masi recipient akhoigi select tawbagi matang haijaba tare simtang ga khangsa hoge doctor okay selection se akoina state registry gi oina recipient gi waiting list leiduni okay adu yenga ga dum chana bagi matungina han bai dun chana de hai tar gadi mathang idum yengba adi magi hojiki branded patient duga chana bagi matungina waiting list tu yenga dumaina donation tawi aduga koi india gi wene yengpa matamda law aduga magi ethics lei ba singse koi india da ngasai gi organ donate tawbagi orga su transplant tawbagi orga su india gi wene di karam ba law sing lebiri simtanga khangsa hoge doctor india gi wena transplant of human organ and tissues act 1994 lay aduga madu 2011 da mu revise tawi again 2014 da aduna koi hojik chanari base 2014 gini domaina lay act wenadi aduga madubu govern tawriba salariba organization amu leidoni national level da leirani regional da leigani state level da leigani aduna national level da National Organ and Tissue Transplantation Organization NOTO India li dalai magi makha da magi umbrella da amuk regional se manga legani adugi matung da mu makha da state ki oina SOTO laktoi ba regional dina roto hai regional hapa khatani aduga state hapa ga khona SOTO hai Manipur gi chu SOTO leije medical directorate ta lebani aduga Manipur gi oina roto se Guwahati Medical College Samda lay adumaina magi hierarchy khara ado doctor khoina masal lakchaba matamda khoigi mi mana ngasai hingingai matamda khoigi siraba matungda ngasai gi khoigi aigi body sini khangde organs ni khande donate tawrage habagi wafam se lakpa matamda mi sina ngasai gi plate tawba yagadra habagi wafam aduga after date siraba matungda dinga saigi consent natraga authorization gi process se kamain tawbi si question se ngak tang nakan da thamjagi ge doctor du gong lak chage call amadi lai am tang paikha chage ko hello hello doctor Olbera akoi hello doctor live phone program da taram nokchori mingle from hanam tang khamjage hello doctor Olbera mane have you ai samak joy ma sarma ai samak so body donor ni hajai ba da ina sagi body si donor oi ba na ta kana any organ sing se koina pitok pa di katok pa donor oi bum tam da kari no changbi jai bi da be cha kom di khajja te mayam da khatang oi oi na ba kari no che sang changbi si kari process sangi poli adi ka main toi kana da PVI adiki akoi jenim team shata ba kam ba private ki del ba medi institution sing kari sing ta PVI bagi mo labor ko pa matum tang ta adi ga diam ma jani koi tawbirai sigi caller ming lai famam tang haibi uba ai joy kuma sarma ai bama ka digi ai samuso ai body donor ni yam na mag nungai jai ko doctor koi caller na hai se yam phajana budi ta de suman hai se koi gi organ donation jigi matang da leiri ba koi gi government hospital sing jenims rims sa leiba aduga private ta sumasi gi akhudong cha basi leigadra donate to gi wafam kamaina thambini sig matang sa di okay donation se this is organ koi gi transplant to se kano gi hojikta yam chanari je kidney gi oina yam tawri kidney gi oina di Manipur gi oina yam leire sija hospitals leire jenims leire rims leire adagi AOI babina su adum tawrabani adumaina aduna khoina this is organ donation gi oina di jenims ka sija hospital ga di adum phajana sathare aduna karigumba branded oraga donate tawge hai tar ga di hojiki oina di hospital ani sida chatlaga
ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯔꯦ Okay. Yamnamak nungaijay call to birambagi damakta thagachari. Dr. Ngasagi question do. Ngasagi koigi mi sina hingingaida koigi magi punsigi oina koigi plates tawram haiba tare. Koi shira kanda sumaina organs donate tawramge duga whole body sima tawramge haibagi wafam si lakpada. Ngasagi later pamatung dadi ngasagi magi process consent authorization process kamain to be symptom. Thambiyo doctor. Okay. Kanagumba branded of miyo yamana mana hana hingai matamada organs donate tawgena plates tawram draga. Adu itar gadi akoina magi naknaba haidi mama pa oigera magi macha oigera moina consent biba ama darka tai moina organ se donate tawge hai tar gadi akoina adum process te dum chathare aduga anabaduna haidi miyoiduna hana plate store maba adu itar gadi akoina adusu organ donation tawram daida akoina magi naknaba mari mata ga ma hangdoini adumaina consent amadi darka tai Okay, duga family khangalam daba wafam sila pasradi doctor masiki matang se hek tabada su nungai roi doine my family sina koi maitei gi su dagi manipur gi su chatna bi ma lei bani na ko doctor masiki matang dadi koi gi my decision si family ga beforehand khana bas yam darkar oi bra hain su khanjai si matang da su hai batare mayam da aware oina ba thambiyo doctor akoina place tawba matam da akoina imungi miyo sing da han hairam badi yamna maru oi aduga karigumba miyo eduna plates ti toramaga imungi miyo singna khangda targadi akoina this is organ donation gi mamangda akoina miyo adugi adi mama pantram machale hobodo adugi consent amadi dum darga tai moina consent du pi da targadi organ donation is athabadi yadi Okay. Aduga hoziki oina di makoi manipur da sungaire India manung da sungaire doctor yam illegal oiba organ trade tawbagi wafum se loina mak laknaraba ngakane si kamaina koina identify tawgani ado tongan be agency mi am so hozik se leire haba paw madi tajaba doctor sida koida miyoiba mana masi se khanghaudra di magi organ sing do tongan ba fattaba kainolom da chatki ba sudum yaudabadi nate doctor masi so aduna koina organ donation gi system gi matang se lakpada koi gi illegal weriba organ trade adagi coercion lay exploitation of donors and recipient pulap punjal laga haja batare sigi question se doctor am tanga nakan da thamjaraga call lakpa sim tang hana paija ki ge ko hello tazare happy hello hello koi call se tat khraba male hoziki question dugi makha cha thajarak bada doctor hoziki koi gi illegal oiriba organ trade tawba myam sing se khoina kamaina khangdokani sigi matang se lakpa matamda haibiyo doctor organ donation se khoina mi amadagi mi amada dum piba yai haibadi blood relation ai mari mata oiba yai natragana blood relation leitraga su magi emotion relation leiragadi khoina organ se dum piba dum yai adubu ekhoina mari mata na taba blood relation leitaba na donate tawbase ekhoina organ trafficking ki chance ti dum khara dum lai na hojik se ekhoina organ donation se ayambana near relatives haibadi mother father son daughter adagi spouse adagi grandchildren grandparents na piba sina ekhoina hena preference pi aduga ekhoina organ donation se organ trafficking tawtar gadi magi achauba penalty lai hadi 10 years prison laiba adagi 20 lakhs ko magi fine tawba adagi doctor do yarome yawba tar gadi involved or magadi involved tawtar gadi magi license kak pa yai hospital su yaw tar gadi license kak pa yai aduga sigi sumaina penalty khara lai aduna akhoina si kamaina prevent tawge hai tar gadi akhoina sumaina near relative se si organ donation tawba ma natragana akhoina disease organ donation se sidane ba khoni emphasize pi je hoi si je adi sumbo organ trafficking commercial chat kidana ba disease organ donation je khoina hena awareness peraga saukhallaga di sumbo trafficking je handa doini aduga khoina ma sigi swap donation haidam lai samna haraga aina tawgadaba donate tawgadaba do ai ga chanadraba adu mi ama laiba mi ama kana recipient donation donor lairaba ani duga
som sai ki du ga ai ga chana ra ba adu tar ga di yana mai matung ni smaina swap to bu yai ba magi organ do do maina khara ayaba adum bagi khara lei re hai tar hai di sumba organ trafficking je leitana ba ko aduga doctor khoina lakpa matamda panghai da haina ba myths aduga misconception je dum hiram khutimak ta lei haijari ba doctor masida lakchaningi se organ donation gi matang lakpa da myths me ama koi gi akoi ba da dum lengdana uru unga ga dum leita ba dinate doctor masi example oina haijara ba da mayam se panghai haina se doctors na koi gi minga sai gi mioi ba si patient si mai gi punsi do kan na ba hona de kai gi no mokoi se registered donor toraga already register toraga leikrabani haibagi wafam panghai da so haina ba doctor masi kadai phok chumino doctors na ngasai gi patient je kanna ba hona de haiba wafam du diam aran wafam oiga doine ba doctor kamai thambini sigi se question tang repeat to you akoi gi mi sings da panghai da haina ba se akoi gi patient si akoi gi loiram dai makeup sida doctor na mai gi best level du da kanna ba hona de kai gi no da mo si already doctor na je ki patient si registered donor ne na khangkrabani na haibagi wafam se aduna registered donor orabani na ma se thoi maki sing na haibada da mi je lehendri ne haibagi wafam si ba bo yong na phongdok na ri ba kamai clarify to bini si oh aduguma wakhan di akhoi da di kaisu leite ai thengju thengna de ai di ai aduna ne aina som hangi ba question do aina gyan ta ba khitang wat ba do ai sigumba question sum wakhan do akhoi da leite ba gine ba leite adubu simakti sumaina leigani haibadu di atopa mafam du sudum leiram do mande ko doctor aduda koi gi lakchaningi ba matam wafam je koi gi awareness wat pa gi oidoini ba mayam sing se awareness se amna wat le do awareness wat labani na kamai tawraga sigi matang sida kamai na organ donation gi matang da mipung khudimak tanga sai gi koi gi ngasai haibi credone disease kaino akoi gi later matung da akoi gi multiple lives mayam ma save to bunga me haibagi wafam akoi na lem na manghan bagi mahutta donate to busna yam phai haibagi wafam je mipung khudimak ta hoi khara yam na wakhal chaw ba kangu khara da di dum leiba adubu kitang wakhan fiction ba haigadra sumba da di dum leita bane te si awareness si akoi kamai ne yohanni haibadune doctor amuka suma si question ji nakan da thamja ki ge kolam tang lak pasim tang ga pai kha chegi ge doctor da wani nga sai ki kol doctor tawjaram ba dun joy ko sa hoi haibi hoi ai sama body donor ne haibi makha ta aina pamjai si akoi ne donor ama oina ma body donor na organ donor mo oina tamda kam hospital government ki ta pa private sector masti ki kari khudong chama le bra ai sam di si tok jab le ba ado kari no si chang tu ba che chang adigi court ki kari ukil gi sumba ai di court ki to da chatra ko ba hai mari turi tong na ba ko gi society te economic ga pai manipur cha ada tu ma yam sing si amna clearly chatna bagi kari sakot na di lopat pa ya ba process kari no adum tang haibi ga da mayam so tongning ma mayam su le jaba adu oi to bi da khong do oi ga da na khadar ga che anna na sum tong ja ba ta okay koi donor ne na haibi re do karamba hospital da to bi bano sim tang ga haibi ram hello hello tabi bra tat khaba male koi call shijada na thambi re hozik to bi re ai sam si ja da bi ja ba ne okay yamna mak ngai je ko koi pakhum si doctor ai di atop private institution ching da long sa pa kai de le ge ai jenim sim sa ta bi da ado da kari no process sang ge de che sang ne ke chang mo no hai ban sing mo kha do tang ha gi de ma jimi na kong oi ge da na kha ja ba yamna mak ngai je tamina si pakhum si doctor da ge tawbi re se koi donor masamang ne haibi re body donor koi si leitraba matung da koi plates tok thom bane hai jaba tare masi koi organ donor bo egera body donor bo egera doctor masi koi gi court ki chi changa changbra my process ka main to we duga rims adagi leiri ba goi government ge hospital na taba to private ki hospital da masi khudong chaba si leibra simtanga amuka handa thambi tare doctor matang sida plates ki matang dam tang lak sage kana gumba pukchel sawna plates tawge hai targadi koina noto gi website legani adagi mohon foundation hai organization amalai ma sin non government non profit organization ni ma anisigi website ta changaga plates area amalai gani plates area du changbiraga isagi details men gado bukhar lairani melani aduga aadhar ga link tawraga dumaina plates tawba yai adubu aina haijaning badi plates tawdringai da koina
family की member सिंग दा हाना खंगलंबा अमदी आइना दुम पामजे अदुगा disease organ donation की दी हौजिक मणिपुर की दी ओइना जेनिम्स का सीजा हॉस्पिटल्स का यारे अदुगा living donation की दी rims यारे अदुगा babina AY जो दुम यारे ओके यामना मगंगाइजे हाइबी अदुगा सिदा legal की ओइबदी disease organ donation की दी कैसे यामना लेते माना प्लेट स्टोर ममने ना चान क्रॉस मैचिंग दा चाना रगदी अदुम पीबा दुम यारे अदुबु living donation की दी हौजिकी ओइना मणिपुर की ओइना दी near relatives हाइदी मरी मता याम नकपा आइना सा हाइगी बिदो mother father son daughter admaina हाइदी लापना दबको अदुगुम्बगी प्रूफ अमदि दुम दरकार तारनी ओके याम नुंगाइजे डॉक्टर मथंग कॉल अमा लाक सिमतंग ग लखचगे हेलो हेलो गुड इवनिंग मैडम गुड इवनिंग अंदरामल डिसोर्जेट मैम लेकाय देगिने मतम कुइरबगी तुंगदा होय काय कुमदरी थागचरी आइना आन मखंगदनी से वर्ल्ड organ donation day si magi mungyoi wan thok sikari haini adu magi maru da magi thim sina kari no miyam da piba awareness na kari no igi matang si makhra phadana takpiramo haide kada gumma xy da na donor tawge hargadi kana da ki information lawbu yagadage aduga district ki oina chu magi jaga thi district wise oina magi center si khambirabra commission center si khambirabra igi matang phadana haibiramo aduga amana donor amagi maruiba akhoi aina donor tawge hairagadi agi haksang fibam ji kadai hobo improve oidage oina thamgadage masida treatment kai changi ana preventive kai logani aibana si masi matang su khar tapiramo ado aroibada aina ISTV ki madam na haijani base hauji se live polling gum basi se khanbagi tanda si masi takti grabra natraga masi je pura masi akhoi na masi gi time si out oi bi khabra si maga khangjani ba mi da si khataga hajaraga loisinjage da हाइबिरे इबा वाफम दो कोई कोई सर्विस होजित से मतम कुइरबगी तुंग द कॉल तौबिरक पने कोई रेगुलर कॉलर अमसु ओइ सर्विस होजित से सर्विस होजित समाइन तौबि बने कोई सै खनबगी प्रोग्राम से कोई अमुक नौना होंगनबगी वाखलोन दु होजि होजि कोई एग्जीक्यूटिव मेंबर सिंग सिदा आई अमुका पुखचगे वाफम से अदुबु पुरा कोइना मसिगी सै खनबगी हलो तामिना सिसी पुरा कोइना कोई सुंगम नमदबदी कोई मखा चथरकनी हाबगी आशा दुरसो कोई स्टाफ मोइना मसिगी आशा सिदा लेजरी अदुगा हाइबिरी वाफम दो एगी मथक थोंग बसिंग दाई सोइदन मकी पुखचगे थागचरी कॉल तौबिरकी दमता अदुगा पाखुम से कोई डॉक्टर दगी तामिनसी डॉक्टर हजिकी कोई सर्विस होजिना हाइबिरे से साइगे कोई की वर्ल्ड ऑर्गन डोनेशन डे सिगी मागी पांथोइबगी नुंगी वाहनथो अमुका हना थंबि तारे को डॉक्टर अदुगा मागी थीम्स ना करिनो हाइबसी हाना थंबिरो द क्वेश्चन सेम यामे मखा तारक मम डॉक्टर हंजरनी World Organ Donation Day zikari tawino hai targadi akoina ngasa haijagiba recipient gi masinga donor gi masinga yamna janadraba recipient yam hengraba sina maram oiraga akoina disease organ donation sida akoina more emphasize piraga akoina organ je hena fangnaba adumba awareness ama mayamda piningba aduna maram oiraga akoina World Organ Donation Day je akoina sumaina lehan ki bani 2000 early 2000 da ko mine horo ki bani okay aduga magi theme je chahi gi world gi oina dum khenai hadi World Organ Donation Day National Organ Donation Day gi theme ani ni dum tongan sem je chahi ji aduga handak chahi gi oina di World Organ Donation Day gi theme je leite chap chaba leite ado national gi oina di ne handak ki di one decision many lives we given okay dumaina national gi na August 3 da tawgi 13 sina World Organ Donation Day oiba kui gi driba national gi pangthoki basi so aduga koi gi hazik service hozi na hangbirakpa wahang se koi gi organ si donate tawna ba ma gi haksang gi phibam haiba tare kamaina thamni simtangam tanga hanna haibi tare doctor okay organ donor am oige hai targadi yariba makai aidi haksang phana laiba fit oina laiba ko aduda koina magi maruina koina weight se maintain to ban daga tare noi obesity sidagi ne balai na adum thori ba diabetes oiro hypertension oiro
ko aduga kidney da nung lehendaba adi ising hydration adi ising phajan thaga ko nomoda liter ahum gumba thaga adumaina kidney se masama u phana thamba adu haksang gi oina sumaina diabetes bp gumba leitragadi masama u phana leiragadi organ donation je tobo matamda magi result do yamna successful oi adu sumaina hoi haksang phana leheningi adi nisha chadaba adagi exercise regular oina tawba workout toina tawba aduga sabasi jo dum haksang gi yenga adi balance oina sab hatar balance diet adumaina tawgadaban aduga wahangamna doctor ngasai gi khoi mi si organ si donate tawge haragadi masiki information se kadai degi logani lairiba district sing gi khoi gi lenga ki loisang sing se su masiki id khudong jaba sing si leigadra haiba wafam masiki tang kupthana thambiyo doctor okay donate tawbagi information je lobase place tawbu den high ko place tawbu di kamai tawgani note to na tragana mon foundation gi website changa adum tawbu yare aduga organ donate tawge high targadi matang sidane karigumba darka taragadi samna haraga aina donate tawdori do id aigi living donation oi targadi aigi mari mata oirani ba aduna maram maraga khoina hospital da laying ba matam da nangi se transplant tawda yararoi adumai hairani aduna adum hospital da adum approach tawraga adum yare id atopa district hospital da adumai chatpa id atopa department da chatpa darka ta de id hospital da organ donation tawrage hai targadi moina recipient du gi donor chana ba se adum thirani aduna yam kana id atopa da chatpa gi mathau ta de hospital da adum manage tawrani okay aduga doctor ngasai gi recipient gi matang dam tanga lakcharam ge doctor masi khoi gi organ si khoi receive tor matung da recipient magi leigadaba mong matau lifestyle kamain tawni masi gi matang mayam na khoi gi normal life de hingi ba sing se gam chamana na dum leibe yabra sim tanga haibi okay recipient gi di aina ngasai haija gi ba magi mental health to ayam phaba ma changi haidi mana transplant tawre magi organ do phajana function tawre hai targasu magi tungi punsida hidak sagani immunosuppression nama drug se adum live long lepa yada bidam sarani aduna kawpa yadaba aduna aduga magi tungi punsida yamna adi haksang phana laiba discipline oina haibadi balance diet chaba lifestyle so dum phahan bako amhana na han badi yadre mina organ donate tawraga mana hingba maramna adumaina ma se yamna discipline aina hingba amadi darka tai adumaina okay doctor maram tang thachage call am tang pai khachage hello hello doctor oibira mane hello doctor gi live phone in program da tara ai doctor ai je Daniel ne sagol bandai ko aina hangjaningi je donor ama oina ko organ je donate tawthokraba matungda haidi magi life se strictly discipline oina maintain tawgadabra natraga adum as a normal person oina adum leiba yabra samna harabada kidney donate tawrene khanjarajine but donor sida di lehaudu je kidney ama khatang idana ado magi chaba thakpa lifestyle je restrict oigidra natraga si kamai tawno simtang khangjaninge doctor da yam namak nungai jai call to bira pagi tamak ta koi pakhum si doctor de ki tamina si ko doctor yam phajana su thambire wafam se koi ngasai gi organ si donate tok thokum to mai gi life si strictly akoi gi discipline akoi gi pakcha cha sanda ba sumba akoi gi duga wafam se kamai na thambira kani hoji ki wahang shidi doctor okay hojik hai gi ba to normal oiba hai bane ba ko ado mi amaga masana normal oye khanjabase khenei aidi mi kharana adum party tawraga aidi adum yam chasala normal ne khanjaba khara mana sajenga tawraga adumaina yamna masagi adum personality gi matungina si khenare aduna normal haibase masagi definition di dum khenarani adubu si overall oina magi aina haning badi magi BMI le ko adu yengba ko yam noihanda ba haitare magi BMI yengba adagi haksan sajen adi chang nai na activity se adum tawba yamna tawdraga su walking chatpa adum yare adi walking every day chatpa yamna ngamdraga su ngamagana adum sana ba yare football ogera badminton ogera adum mayam ama adum tawba yare adubu chaba thakpa da khara di dum chection ai samna haraga noihanda ba ko noihanda ba adumaina noiba sina ekta laina se loina thori eba noiba plus physical activity laita ba je sisina
laina dum thorok to diabetes ade bp wang basini ba amuk magi kidney jong songok to ise adu du laitana ba hoi yam kana strict oidraga su dum yae ba haidi khara dum protein chaga da uni protein yam toina yam chasan draga loire ko haidi yam chasan ba song phatri ne ba adu na cha da budi yade adu cha di chaga da uni adu maina adum balance diet hai tare ko adu ne da normal hai ba se mi amaga di dum khenai dana okay yam strict oiba de dum targa ta de hoi yam namak nangai je doctor da amana khoina khangjaning ba se nga sai gi khoi gi donor su recipient su animak nga sai gi khoi gi ama su donor to donate to thokraba ama su organ si receive to graba animak si nga sai yeng pa matam da makhoi ani gi immune system si yam sole ha ba paw ma khoina he khangjaba si kadai phok chumino aduga immune system si sole haraga di laina si makhal lakadra ha ba gi wa hang amadi lakani doctor symptom ga thambi okay donor gi oina di immune jema immune system di down di oya right ma dum normal oina hingani aduga recipient gi oina di ma di lifelong oina immunosuppression drugs sa duni immunosuppression adi immune do down to halaga magi kini do migi ne ba foreign body ne ba adu ne magi immune do na fight tawrok tana ba immune do khana suppress tawrok thambane adu magi immune ji khara di shon gani aduna khoina haji magi life to khara di section ba darka ta haji lok la hauda warga sumana section ba haji mayam lok thung do pulu da ba marks upi ba ko dumaina duga mazu immune kanna ba tamakta dum haksan haji exercise to ba je adagi jinjak aphaba chaba extra chasan da ba dumaina mana khara mang khara maintain to ba ma da tai okay aduga doctor ngasai gi ama wahang amadi aina road accident gi matang da budi haifet hangjaki bane ada khoi gi amana stroke to ba mana cardiac arrest to se ani si kai gomba tawre haraga di karamba organ sing khoina ngasai gi organ donation gi matang da oraga di mai possibility karam bano ying be ya ba se khoina lorok ya ba okay heart attack oi tar ga di heart na mana adi mana circulation EP ne ba organ mayam do ada mana attack to hitar ga di organ loi mak sirani duna organ donation je nongai roi aduna madu to de tissue gumba cornea skin bones adugumba organ mak ti nongai roi okay aduga road traffic accident de akoina brain dead oiba heart ti mathau to ba adu brain dead oi tar ga de akoina nga sai dagi khanna nainari ba organ mayam se donate to ya doin aduga heart attack oiraga di tissue natraga di organ kaino de atopa de sigra doini ba okay heart attack ne bam sathi dis number heart attack mana eb doini de mana lepita atai de ep ro atai organ dum sigra ni ba haidi donate to dringai da adu chakhot pa lam da di si je dum yana ba yam thuna tawraga donation to bu di tare adu sigi je khara yamna di command di oidriba aduga doctor nga sagi khoigi later ba matungda whole body gi waina matang gim tang laksaram ge nga sagi khoigi mana plate store maga hingai matungda plates of my family members ni yadra ba adu ergadi family members gi matungina decision du adum akhoigi family matungina dum lowa yabra simtang ga khangja hoge doctor yani aide mana plate store maga su family member na consent to pidragadi hoi organ donation to bodi yad adu mi kharam na di hai ni masi magi right ni magi tawning ba tawda ayet pa leite ha ba fam kadai fau chum ni doctor okay simana de pyramid adu ju akoina plates tawre haraga akoina muk handok bodi dum yai ba si kari su kai de magi apam bani aduga mana place to me hai tar ga su hoi family member na yadra di donate to bodi yar so dana akoi gi lady ba amabu erga so organ donate pu tawning ba body donate pu tawning ba so lady ba family members in beforehand tanaraga cc tawbani ha basima kwai gi one of the best family members awareness people da yes aduna awareness ki matang sa di doctor haifet pudinga sai thambi kre improve oina ba hen awareness ki matang da kamaina thambi ni simtang okay organ donation gi awareness se lam chatuna ko lekai chatuna ani mayam gi public education awareness adum hojik so adum piri masida Mohan Foundation do yamna achauba thodang adum lo piri aduga koina awareness hengat han gi hai tar ga di koina student gi magi education gi curriculum da yawan ba yaure so tare aduga organ donation ga mari leina na
angang gi student gi competition sin bi ba essay writing gumba painting poster competition symposium sin bi ba aduga sumaina ISTP na sumaina hello doctor sumaina program thami ba awareness makhala mani aduga sida natana organ donation gi matang da khoina sport sin ba yai adi hauju sin bane dum 5 km run 10 km run ko sida juna tan akhoi na friendly match so dum sin ba yai ko cricket kuma football gumba adi akhoi gi manipur gi celebrity maya ma yaholaga adumaina aduga akhoi na lambi gi billboard sign daga organ donation gi matang da dum thet pa yai advertisement je khabar da ni TV radio dum to ba yai adumaina awareness se adum khara tawra dem thazu thagani okay aduga khoigi Caesar hospital dana hozi organ donation gi bu orga so transplantation gi orga so kadai fawba kayam yamna khumang chokshille simtan khai biram akoi Caesar hospital gi je kidney gi oina ne 135 ko aduda disease organ donate toraga akoina transplant to gi base mangani aduga akoina Tripura da su akoina adum chatlaga akoina moi gi mateng pangi ado akoina mapandi tawgre 135 ki total gi manungda okay aduga Myanmar gi international haitare Myanmar ani ma yawre Nagaland gi manga ma yawre adumaina aduga blood group incompatibility blood group mananda ba da su akoina donate transplant ama tawgre okay akoi matam sulai silaktre doctor akoi loshilak pasida di akoi ngasi gi hello doctor gi program sibu yingbiri ba viewers pungna makta aduga kamaina koi gi officially plates tokani mai gi organ si donate tongni habagi matang and message habatare family sing the pi ba ba message organ donation conversation jam mathok tai habagi wafum se full up subsin jaraga message samtang pibiram doctor okay world gi oina India gi oina Manipur gi oina recipient ga donor ga anisigi mi masing je yamna khenaraba maramasina aikoina this is organ donation da aikoina more how you say important hena pi haibadi aikoina mana hingingai matam da organ je pi ge hadina place tawba sije yamna maru oi aduga aikoina siraba laikhidraba matungda aikoina organ je aikoina sargada puba yade aduna akoigi sumba yamna akoigi thona phaba thabak amana akoina mi mayam kan ba chungam dawri bani aduna akoina organ donation sidi akoina lairaba ina khunba kari su leite mi khudi makna loina tawba yai aduna akoina mayam pumna makpu sigi organ donation gi place se tawbiu haina ina mayam da haijari yam phazaba message samsu thambire doctor khoigi ngasigi world organ donation day numit asna lakpasida khoigi manipur de leibiri ba pumna makna organ donation ki matang sida hen aware oi bi horaga donor amakhakna potentially multiple lives save to bangami aduga family da so anoba asama pi bangami habadu gi wafam nasigi episode sida khoigi doctor na yamna marik chuma wafam yam phazana thambikre doctor achinba mayam ma kai thokpira khoigi studio da ngak tang ning thokpira pi dongta doctor haini alaitana thagachari doctor ngasigi na di ISTV gi hello doctor live phone in program matang swaida tension jari aduga ngasigi episode sida aigi nu sizaraba viewers caller pumna mak call to birok ni damak ta hanna hanna thagachari matang swaida tension jari